Akashvani Imphal Nayani Devi na pau pajari ahanbada maru oiba pau Loktak Pat amadi Kaibul Lamjau National Park yokhatnaba ningthaulai semba sana jawbana Rajya Sabhada taksinkhre sijannadraba amasung kaya toina sijannadaba airport heliport amasung water aerodrome chama hingat anduna mathang jai phawada sengbatnaba sarkarna thaurang tauri Lawu Singu Mantralayna Sangsat Sadat Singi Oiba Millet na Semba Jinjaki Festival Amangasi Sangsata Chili Amasung Finance Stake of G20 ki Joint Finance Amasung Health Task Force ki Ahanba Mipam Ngasi Virtual Oina Pangthok Lagani Ningthaulai semba sana jawbana Loktak Pat amadi Kaibul Lamjau National Park yokhatnaba Rajya Sabhada pukhatkre ngarang Sabhada wafam asi pukhal aduna Sri Lai semba sana jawbana hai Loktak Hydroelectric Project amasung ithai damgi kanaba kaya leiraba su masigi amangba kaya lei haibasi su nathaibe yaroidaba wafamni mahangna hai Loktak Project ki kanaba phangiba Rajya sing asi Manipur Nagaland Assam amasung Mizoram ni haibasi achumbani adubu mai megawatt chama sumna manga puthopai manungda Manipurna megawatt kuntra khaktamak sijanaduna lakli lemhoriba megawatt humphudra aduna atai Rajya singda yonthokli Loktak Project amasung ithai dangwi kanadaba sing adudi lau uba yaba lai haujenba lokpham hectar lesing marphu doi jamri yankahirom ising thumjinduna mangduna leiriba asini Mahakna hai masida natana akoibada khundariba miyamgi khunai senmitlon amasung mahosagi punchida su zauna sokalli Loktak Pat asi nongmanongmagi thengalakli amasung Kaibul Lamjau National Park ki ecosystem amadi environment su zauna soalle hairaduna phibam asidagi kannabagi dama Loktak Pat amasung Kaibul Lamjau National Park yokhatuna thamnaba laukhatpa yaba thabak thorong khudingmak laukhatpa tangai phade haina mahakna sarkarda taksinki Tamenglong District Headquarters ki Apollo Ground da ngarang loisim khiba tara tare subaraija thaki Komla Festival da nongmai them Susanti na Orange Queen title laukre laukrakpam Hillary na ani suba amasung Jian Leiliu gonmaina ahum suba takre Gujarat pangthokiba kuntra taruk suba National Games lisingani kunithoi amasung Shillong da pangthokiba ani suba Northeast Olympic Games lising ani kunithoi da medal phanglaklaba amasung saruk yaruba singbung asi harauk yamna okli Manipur Olympic Association sinduna Khumal Lapak Sports Complex Imphal da ngai hakim mamang da okpagi thauram adu haukre Mizoram Vidhan Sabha ki pham thadokhraba upa adhyaksa Lali Nauma ngasi mantri waina wasak lauragani Rajbhavan da ngasi pangtokpa thauram amada Mizoram gi Rajyapal Haribabu Kamphampati na mahakpu thabak paiba masung aron bangakpagi wasak laugani Joram thanga mantri mandal da yauramba ke bhaichuwa tha si tarau doidam mantri pham thadokhibani Mahakna pham thadokpa tu Rajyapal na yare amasung mahakna pairamba thabak sing makhataba hukum ama thoktriba phawa Mukhyamantri na pairagani Sijanadra amasung kaya toina sijanadaba airport heliport amasung water aerodrome chama hingat anduna mathang jahi phawada sengwatnaba sarkarna thaurang tauri thaurang asi ure deska am nagarik Uran scheme gi makhada nungthak lambi lising amada plane paihanaba pandam thamliba duki saruk ama oina paikhatpani Rajya Sabhada wahanga magi paukomda Civil Aviation Mantri Jyotir Aditya Sindhyana hai Rajya Sarkar Airport Authority of India PSU amasung Civil Enclave singi hojik lairiba sijannadraba yamna toina sijanadaba airport amasung airstrip sing nauna hingat annaba lupa koti lising mari jangmagi senpham kaithokpa sarkarna yare Sri Sindhyana hai lisingani tara taruki October da hodokhiba Uran scheme asi chahi tara chan agadabani scheme asina Regional Connectivity Scheme hena phagan anaba amasung miyamna mamalkai hena changdana plane tongduna chatpa ngamhanaba pandam thamli
Sarkarna lebak sin thungbada Greenfield Airport kunmathoi sengatnaba niyamgi oina yare. Haujuk phawda Greenfield Airport mapan sijanaba hore aduga tara suba airport aduna tha sigi taramatoida Gawagi mopada hangdokre. Wafam asi Rajya Sabhada Civil Aviation gi Rajya Mantri General VK Singhana ayibaw oina pipa paukhum amada khanghalakpani. Tabiriba pawasi Akashbani Imphaldagini. Mathang chahi lising ani kulumdoi asi International Year of Millets IYM ni haina lauthokpa warep ama United Nations na pass tawkhre. Millet ki maru oibadu khanganabagi damak Bharat ki lahu singu mantraloina sangsad sadasinggi oiba millet semba chinja ki festival amanga si sangsad silli. Akashbani ga khannana unaba amada lahu singu amasung lawmi singgi yai phathawrang mantri Narendra Singh Tomar na millet ki pothok chathok putokpana environment amasung semit londa kanagadaba sing panki. IYM lisingani kulumdoi amasung millet ki pothokpa hengat hanaba thawrang asina 2030 agenda for sustainable development su chauna mateng oiragani. Finance Track of G20 ki makhada leba Joint Finance amasung Health Task Force ki ahanba mipam ngasi virtual oina pangthoklagani. Bharat na G20 ki president oibaga masina ahumlak suba Finance Track ki mipamni. Mamang jayolda Sel Thum Mantri Singh amasung Central Bank Deputy Singh amadi Framework Group ki mipam Bengaluru da pangthokre. Joint Finance amasung Health Task Force asi mamang jayhida Rome da pangthokhiba G20 luchingba singi mipamda semkhibani. Task Force asina malemgi oina laina laichat thingba sem saba amasung madugi thabak lokatpada wari sanaba amasung tengbang pinaba hengat hanaba pandam thamli. Mahosagi ecosystem hanjin hanaba lebak sam marphudrai henbana singthaningai oiraba biodiversity pack ama yanakre. Canada gi Montreal da pangthokpa UN Biodiversity Conference COP15 da lebak sing asina Prithvi graha asigi chada kuntra ingkumjali sing ani kuntra phawbada ngak senduna thamnaba yanakhi. Mifam aduda Bharat ki mihut kangbugi luchingba Environment Mantri Bhupender Yadavna warep asi anoba pandup amani haina singthaki. Mahangna hai Bharat na puthokiba kuhaidagi singthaningai oiba waphamdi pandam punamang mawong atawda Malem punamaki ohelaba su lebak singna magi oiriba phibam makhoina mangjauna na paikhatpa ngamba amasung tawba ngamba sakti gi matung ina maning tamna thabak tawba yahanba haibesini. Global Biodiversity Framework asi biodiversity ngak senbagi maru oibadu yenglaga climate change gi matangda yanakhiba Paris Agreement ka thakmanai haina launai. Jammu Kashmir da aina thingkraba terrorist loop Laskar-i-Toibagi terrorist ahum security force ka khutthongnabada sire. Thaudok adu ngasi ayuk anganbada Sopian jilagi Munjhamak khungangda thokhibani. Nupigi cricketer Bharat amasung Australia gi match manga gi T20 International Cricket Series gi manga suba amasung aroiba match ngasi Mumbai gi Brabourne Stadium da sanaragani. Match asi numidang pung 3 gi hawani. Australia na mari suba match run 3 thoiduna series asi ahum amada mangjil thari. Khelo India Youth Games lisingani kuni thoigi nupagi jehi taranipan makhagi qualifiers ngazhidagi Orissa-gi Bhubaneswar da leba Kalinga Hockey Stadium da hauragani. Tournament asida team tarani thoina ahen tanagani. Tournament asi tha asi kuntra phawa chathagani. Aroibada maruoiba pau amu hana Loktak Bat amadi Kaibul Lamjau National Park yokhanaba ningthaulai semba sana jawbana Rajya Sabhada taksin khre. Sijannadraba amasung kaya toina sijanadaba airport, heliport amasung water aerodrome chama hingat anduna mathang jaihi phawada sengbatnaba sarkarna thawrang tawri. Lawu singu mantralayna sangsad sadasinggi oiba milletna semba chinjaki festival ama ngasi sangsada silli amasung Finance Track of G20 gi Joint Finance amasung Health Task Force ki ahanba mifam ngasi virtual oina pangthoklagani. Paulo jere.